Chief Minister na Farzol District abadi Longmai None District hongnabi matungina ngasi hangdukre. Amadi ngarang thokiba misi minagi thawongbu yaningdaba phongdoktuna kaithel phambi imasingna ngasi numidang pung 8 tagi pung 14 Manipur ban kaukre. Kurumjere IS 3.Pm tabir basing mutaram nokjere hauzima pungle bapau Handak Manipur Sarkar na anoba district taret lauthokiba aduda yaukhiba Farzol district amade Longmai None district Chief Minister Akram Ibobina ngasi haunabi matungina hangdokre ngasi Longmai None district hangdopagi thorom aduda Chief Minister Akram Ibobi Deputy Chief Minister Gai Khangam Forest Minister I Hemosandra amade Hill Areas Committee ki Chairman Chaltolion Amona maru oiba mirsing wena sarugya ke None gi football ground da pangthokiba thorom aduda lamdam adongi basing yamlaba praja singna sarugya ke Miyamna chathok chashin tongnaba gari kayada Chief Minister Akram Ibobi amadi Deputy Chief Minister Gai Khangam amadi Congress Sarkar bu thagatpa wahising iki pamdaba thogdok thoktanaba akanba security gi section thorang lokotke Amarumda ngase yupung 13 makhai aduwaidagi None bazar gi ningsingbi None bu district ama oiba numit adudadi None bazar da adongi miyamna candle thanduna harau tayamba phongdok nakibani tongan ba mafam ani amadi ki personal ahum sian kiba amadi thawongbu yaningdaba phongdoktuna ngasi numidang pung 3 gi ima ibel singna ngasi masing yam marigi ima ibel singna ngara Minagi thawdok adubu phongdoktuna Khwairamban dagi khongchat ama Raj Bhavan gi gate nam khaiduna changnana Samapal Mudra Mathoida India abadi palan soknaduna matam Pakistan bu Bangladesh semba mafam kayada Vijay Divas first MRG banquet hall amadi social AK yake yaduna pangtoke na sayo thawramadu hogdoke Minister AK Mirabaina lan phamadu da laikhidraba Bharat ki lan misingna thongna phana mai pakpangamke Leibaga sigi apun bagi saktam da tatana khut thingjilakpada Bharat ki thongna phaba lan misingna kathokpaga loinana ngasi fawba mayong yare thongna phaba laikhidraba lan mising aduda aikoina ikai khumnafam thoi haike kayana khunda binariba asigumlaba lamdam masida aigi haiba wakhalon thadoktuna ngasidi leipak asi aikoi imamatana pokpa machani aikoi punamak leipak asida pokpani aikoi punamak leipak asida hingminagadabani ware waminagadabani nungare nungaiminagadabani aikoi khudingmaki thamoida ngasi aikoi Bharat basaning khatamnaba honarakpada kathokriba adugumba athauba singado makoi na poglamba macha aikoi ngakta natabra Minister DK Korung Thangna Bharat amadi Pakistan songna khiba lanfam aduda Bharat lan misingna lanfam aduda kudong sadaba kaya lerabasu mai pake lan adugi lan misingda Parambir Chakra mari pikhiba Parambir Chakra aduna mayek sengna taklibani Bharat lan migi thongna ngasi fawba Bharat ki lan misingna Bharat ki apunba saktamda thongna phana lepli haike singna dongsa khidraba Bharat ki ngamkhai singda makoi ki mathau pangthok le makoi sing adudasu aihakna ngasi ki thoram asida iroinana thakatpa phongdokjari BJP ki apamba di miyam ki damak lepani haina BJP ki wangang roi Dr. RK Ranjanna
ngarang Kamjong District Phungyar BJP Mandal na sinba political conference ta phongdokre Phungyar Kendra gi Thawai Village ta pangthokpa political conference aduda BJP gi mirep oigani hariba Wungsing Angkang BJP gi permanent invitees Dr. Khasim Ruiba Mandal gi President SD Faripansu Sarugyake Wungsing Angkang na Phungyar Kendra da lairiba natural resource sing asi miyam gi kanagadaba mawongda sijinaba changi Kendra sida lairiba resource kaya asi miyam da mapung phana khangan ba tangai pade haike RK Ranjan na state asida Congress sarkar na miyam da namthak kaya tawi masi tumina laisinbagi matam natre center gi scheme chama marfu hongdokpada state asida kaya yamna implement tawduna thabak pakhatpa ngamlabagi haike ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇ BJPꯒꯤ ꯁꯔꯀꯥꯔ ꯑꯃ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯃꯗꯨ ꯃꯄꯨꯡ ꯐꯥꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯗ꯭ꯔꯤꯝ ꯇꯧꯔꯤꯕꯗꯣ ꯔꯤꯌꯦꯂꯥꯏꯖꯦꯁꯟ ꯇꯧꯔꯤꯕꯗꯣ ꯋꯥꯒꯅꯤ ꯃꯗꯨꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯄꯨꯁꯤꯟꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯊꯤꯕꯗꯤ ꯉꯁꯥꯏ 190 ꯁ꯭ꯀꯤꯝ ꯂꯥꯎꯊꯣꯛꯈꯤꯕ ꯖꯤꯔꯣ ꯕꯦꯂꯦꯟꯁ ꯑꯦꯀꯥꯎꯟꯠꯀꯤ ꯂꯥꯎꯊꯣꯛꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤꯄꯜꯁꯇ ꯌꯧꯍꯟꯁꯦ ꯍꯥꯏꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ BJPꯒꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯇ BJPꯒꯤ MLA ꯑꯃ ꯂꯩꯍꯟꯗ꯭ꯔꯦ National Energy Conservation Day ga mari leinana Ministry of Power Government of India na sinduna Bharat Pumbagi oina pangthokpa layekpa sangdamnabada Manipur gi talent khaidem L Rohit amadi Pukhrambam Rojia Devi na anisba position lawrkle DAB Public School da class 8 tamliba mahiroi talent khaidem amadi Don Bosco School da class 7 tamliba mahiroi L Rohit na Group B kanglupta anisba position lawrke aduga Group A gi kanglupta na Pukhrambam Rojia Devi na anisba position lawrkibani Mana Singasi New Delhi gi Hotel LE Median da December ki tang taramari da Singlem nabat thoramda Minister of State Independent Charge Power Piyush Goyal na sel oina lupa lising yankai ga loinana certificate sing khujinna rakhibani Hauzik aten mabem tulokjari Oza, pain relief ointment. Khwang naba, ok sikpa, tang sikpa, khu naba ni singbada sinaba yarba, lipsa putna puthok saba Oza. Temple of Learning School na chahi tara mapung pharak pagi harau tayamba phongdorapaga iroinana mahiroi singda kurul khara tamjari pre-nursery nursery KG gi mingzal sel logzaroi class 1 dagi 8 amadi 11 gi mingzal sel tangkhai thak logzagani class 9 10 amadi 12 kina chada kuntra mingzal sel tajagani khudon saba sing asi ataknaba sit khara khakhibi khana wem lekai kanchipuda leiba Temple of Learning School counter dagi free da form phangdigani Vinasha Coaching Center, the best and the only trusted coaching center in Imphal. Admission open. Revision course for SSLC exam start on 8 December. 11 foundation course for class 6 to 10 start on 22nd December. Our toppers are first position as Salija Anoli, second position as Linthorbi, third position Luhyang Angbom, 6th Nira, 21st Bameshwar. Hurry, limited seats. Changi labor solar padagi puju singaktaba akcham choktarba tumba chaba yaraktaba khong hanga nungayaktaba singidamak amatta ngayarba upaidi jolip syrup amasung jolip capsule ro changne sinabio Suzuki Gixxer Special Edition beats your heartbeat. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water.
Bazaar India da lengsing biro nupagi nupigi angang singa tanatna atop item singa thalaba Bazaar India item khardi ama leibada ama lem hapsagani lupa lising ani dagina lising mari thawgi item sing leibiragadi lupa chani dagina changwa phawba lemna gift box amamam hapsagani nasimak lengsan biro Bazaar India Emmanuel House near ICICI Bank New Second Road Imphal. Northeast India Development Party NEIDP asi iramda Manipur chakwa thorangi dabakta hiram khudimakta kathopaga loinana apunbagi pangalama sagaliba political party amani tamathoi suba Manipur Legislative Assembly gi mikhalda party asigi damakta miyamgi mihut sinduna tampaki constituency nempu makta masa masagi constituency singda miyamgi support phanglaba miyoi singda paujel asi pijari mirep oiningba singda isagi biodata makhada pijari ba sida yahon birangna makhanganjari Meki matungda miyamu taram nokchade Handak hanagi lupa chamanga amadi lising satpi sana hankidraba matungda miyamna thengariba kudongchadaba kaya kokhananaba Kumbi Block Congress Committee na Kumbi da ATM booth hangdu bank branch lehalu haina dabi tawkre Oinam Kendrada BJP gi mirep oigani hariba El Rada Kishore bu saugatpa booth level committee mifam ama pangthokre thoramadu da El Rada Kishore yauna lamda madongi miyoy kyana sarukya ke Congress session mutatuna oinamda BJP gi MLA ama thamnanaba Radha Kishore bu party gi ticket soidana phangnanaba miyam pumnamakna honaminasi haina BJP gi worker ibohol singana phongdokhe Kangchup Chiru Baptist Church ki Diamond Jubilee celebration ngasi church asida pangthokre Saramaduda committee gi chairman khungi maru oiba miyoi singna sarukya ke Diamond Jubilee celebration committee na sinduna pangthokiba thoram aduda committee gi chairman MS Sengwangna Nimit asina taykraba ahal singbu ikai khumnaba utbaga loinana makhoina takpiramba lambida satminana bagi ningsingba numit ni haike adui matungina ngasidi ekhoi mamangdagi Christian changdingi da kanchu chiru baptist church misi yu yamamde aduga chakhat thorangsu kasilamde lai suta heiramde maramdi lai tam yamamde kastamna so yaramde adu Christianity hegla kodegi lai tam da yadre bible heito yadi isei heito yadi aduna ngasidi ekhoi Azumai tena laisu khang kosiyo Christian gi lambi nani habsi haiman bisu lei asini Andro Mandal BJP na Sinduna Canberra ki manung chanba yari pok top chingtha polling station 7/24 25 amadi 26 ki BJP booth level worker singi oiba political conference ama pangthokre tharamaduda Andro Canberra da BJP ki candidate oina ba sem sariba BJP ki wagangloi Dr Nimaicha Luwang bu sogat pa haina warep nakre tharamaduda BJP ki miyo kyana sarugya ke Nimaicha Luwang na Canberra sida achumba amadi manaba kunai ama puraknaba BJP bu sogalasi haike Matam kuina awaba kaya mayoknaduna laklaba insolusingani tarahumdogi police constable candidate singbu Manipur Sarkar na DPC pangthokpa loikraba matungda aranba kaya yauri haina kakhatkraba candidate singbu amukhana awaba tahanbiganu haina Manipur Police Constable refresh recruitment batch 2013 na thadorokpa cherol amana khangalakle Hauzik maroiba paamu Chief Minister na Farzol District amadi Longmai Nole District ongnabi matungina ngasi hangdokre Ngarang thoki ba misi minagi thawongbu yaning daba pungdokduna Kaitel Pandi imasina ngasi numidang pung 3 tagi pung 13 Manipur ban kaukre ISP Pawmiyang tabir basimbu amukahana kurumjare